ꯑꯅꯧꯕꯅꯤ ꯍꯦ ꯑꯗꯨꯝ ꯍꯥꯎꯋꯦ My princess, what she is doing? See, look at her. Mangdra kenu shuni kuine thamakpagi koina sum chabigi dabdagi mangbra kenu. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯄꯤꯛꯅꯤꯛ ꯆꯠꯀꯅꯤꯅ ꯊꯤꯟꯕꯤꯔꯝꯕꯅꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯄꯥꯝꯕꯤ ꯐꯖꯅ ꯍꯧꯕ ꯑꯁꯤꯐꯥꯎ ꯑꯗꯨꯝ ꯁꯥꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯐꯥꯎ ꯑꯗꯨꯝ ꯁꯥꯔꯤꯅꯤ ꯍꯥꯏꯕ ꯆꯤꯡ ꯃꯥꯟ ꯈꯔ ꯆꯤꯡ ꯑꯆꯧ ꯑꯆꯧꯕ ꯈꯔ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗ ꯑꯍꯥꯡꯕ ꯑꯦꯔꯤꯌꯥꯗ ꯃꯤ ꯂꯩꯕ ꯑꯦꯔꯤꯌꯥꯗꯗꯤ ꯎꯁꯤꯡꯗꯣ ꯂꯣꯏ ꯌꯥꯟꯊꯠꯂꯛꯑꯝꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯩꯅꯅꯕꯩꯅꯦꯅ ꯎꯄꯥꯟꯁꯤꯡꯁꯦ ꯑꯗꯨꯒ ꯆꯤꯡ ꯃꯥꯟꯗꯅ ꯆꯤꯡꯗꯅꯦ ꯆꯤꯡꯐꯥꯎ ꯀꯣꯛꯊꯣꯔꯛꯑꯒꯗꯤ ꯑꯃꯨꯛ ꯁꯥꯕ ꯂꯩꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯐꯤꯕꯝꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯣꯛꯂꯛꯀꯗꯣꯏꯅꯤ ꯌꯥꯝ ꯁꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯏꯪꯉꯤ ꯑꯩꯈꯣꯏ ꯂꯝꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯁꯨꯝ ꯌꯥꯟꯊꯠꯄ ꯍꯦꯟꯖꯜꯂꯛꯑꯗꯤ ꯄꯣꯠꯁꯦ ꯑꯝꯇ ꯐꯪꯉꯛꯇꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯟꯊꯠꯄꯩ ꯆꯥꯡꯁꯤꯗꯤ ꯐꯖꯅ ꯌꯥꯟꯊꯠꯂꯦꯕ ꯑꯩꯈꯣꯏꯒꯤꯅ ꯀꯩꯒꯨꯝꯕ ꯎ ꯑꯃꯒꯤ ꯚꯦꯂꯨꯁꯦ खितंग असी योंगी नाकलमदा खितंग लेबिजे दुम होगजरगा लहन याबदो हता यानथत खिबा युम सादरबनेना दुकान अमसु सादरबनी युम अम सादरबनी दुकान अम साबैसु फट कक्थतकनी युम अम साबैसु फट कक्थतकनी तौरमिना अदुम सोरोकी मताइदा उ हौबा अखोइगिददी पांगना उद्रा वांग वांग हांग सोरोकती फजरे हाइदी रोटी याम फजरे बदुगा नाकन नाकन उ हौबा काइजे उद्रे सिददी याम लैरे दिल्लीददी याम लैरे दुकी मतिक लैरे अदो फजैयेबसे फजसु फजै अदो इंगी साकानदा साइ साराजु दिल्लीनिना दिल्लीगिददी सारानी खरदी अदुबु साइ हाइरगसु हौबम थोकपा थाबम थोकपदि थायेबा नत्रा खुदिंगी पार्कसु लैगनी माई एरिया के थोफम जगह जगह दंगा के हलमन लैरिबा अंगांग नुबी लैबम की पार्क मचा मचा सेमगा थमगनी याम फजना दुम तवे हाइतारे मेंटेनेंस अदि उसी उवा हौदबा कोइगी लम दिल्ली ने हारगा कोइगी बिल्डिंग ngak toina ubagi type tasu khara lam doineba फजना सोरोक से नाकन नाकन से उवाजी लोइना फजना हौरगा लैयेबा सिबौता सारिनी पोल्यूशन वांगिनी अदो अखोइ लमदा फजना थाबिरदी याम इंगनी याम फजगनी अदगी पोल्यूशन सु लैरोयबा मयाम तुम ममा सकरे तुमनी तुम मचाले दुम मम सकरे उद्रिमी यामना नमनिंग जबाइ आ यौरे दुमजे दुम दिसदा लैरे रेड लाइट लौदे सकरे दुम ददी को दुम ददी रेड लाइट चनदी आ पाइरे दुम ना चानुपी की स्कूल हिलुरगा सिदि मोगी प्लेन दो साजे सागेना लैरमने चासेना यंगमने तमुचा चा लौरमे प्लेन दो सा सादरे प्लेन दो सा साबा हौदोरे येंगे तौन अइसु नोंमा प्लेन दो साजे युमदा सुम सेमजबनेबको अदो इदि ताओ यादे अदो कनागुंबा सुम येंग सेमबा हाइबा यावरगदि सुम शेयर तौबिरो हाइबिरो याम फजाना सेमग्रबे वन आइदि सिजे अमता सेमगेन खनमने ताबा ngamde याम फजाना सेमगवा फजाना तौबा हाइतारे को सिगी मसाला गिनंग सि यालेरा सर बस सिना मनने मोगी भरा हाइबदुनी को सिदा लोइ लैरे सिजे अमता टेस्ट तौगे तौने दो ngasi टेस्ट तौगेना येंगममिने सिजना सिगी दोसा प्लेन दोसा मगा बरागा चादोरे हसिदी कुइरबई तुंदा हराव यामना सुमाइना सेमे मोगी मोगी को असिदा युबी तखाइबा मही से सिसिदी पुरा मोगी मरुइबा कनो मनेबको
लोरे भाई हमारी 3 चाय के काटना खाली इनकी क्यों काट रहा इंजा हापक्तोइनेबा कोई बेमगी स्कूल की नाकंद लेरे बेम स्कूल की ngasi की पिकनिक चटपगी थिनबा लाकपने अदो ब्रेकफास्ट तौथोख्रसेनको कुइरे चादबा नोम फादोकसु चाबा याइदनको अदो ngasi di चादोरे अने टेस्ट येंगे तौने दो मोय मसाला याम कनबा 생각으로 진짜로 हाउबा 하고 좀 하울거 साउथ इंडियन की फूड चीज एकदम हाव बजाय मखन मखन जो का तंग जे ना 난 깡나 싸로 एकदम हाव है नों फदोक चाबा हाव है अंगूर 120 किलो में 120 है बस किलो दा हम दोनों क्या है बस ना पपीता से 60 ताग रहा क्या ताग रहा क्या किलो में स्कूल चटपनी ना हाई जे वाट पे याद है तो बने फ्रूट्स और किनो कैसे दे रहे हैं किलो 100 का सवा कम्फोई का याम पीद मरु यारम दो माले को यारम की दो मान कोई दिया बो लपोई सेนี่कम तो वो लपोई ले दो angang pijan aba idea daba lapoi ne awa thabi ne angur ne moi si pak de sida phaudo aga school leire khoi sida na breakfast hale breakfast loiram ni na chalage yam lumme mi myam wak chana de yuki nusa pa chana tho amni mui pung kya da sat pa hau doi nong hoi nusa khar thokla ga pung 8 tara ha adai wai dagi dum sat pa yar hang ba hai je dum hang ki hang ani adi ngali haraga su school gi moi gi kono na haina raga lak tori hai ba do pungjing do adu da haina raga dum lai ra bani na adu gi di timing du yenga ko dum chatoi ra ne ba माने नुंदिन काटी याम सारे नुंसा अयुक से खितंग इंबगी इंगी हाई तारे नुंदिन काटी को नुंसा खितंग कुइना फुरुबदा सा मा तौरे मफादा माथक तगा टेरिस तगा पाक तगा थोकप ngamdre याम सारकपदो अदुगा अयुक सिदि खितंग तंग नुंदांग ओयमगा खगा इंगी हाई तारे हा इंगमंदना फी लगा मोइना चले चान बिथिन नै हो लाकपगी सक चुजे ना मयाम से पाक से अस मोसी पाक से बोट तौखिबगी लोइरी मी उतु अस खुचाय अमा बोट की मोइ मी तिन गिबगी को ना तजे तै मतम याम फजबने बाई ने हे लै मतम गयोरी लै हेक लै लाई थम कनबगी अदुदि मयाम मखा ताबदो मु येंगमिनसे लैरे लोइरे हले ngang gi matam gi pochei ji ju ije da basu ya de school da sune moi haira fruit si yaw da ya de bako idan haira su lai da ya da bagi lai re sine plain sars ne le angor da yam phajai angor se phaja man dana ko nawak sara bani ko phaja mani yo yam phajadra singi se lo re ma gi chana bana awa thabi सिमगा लबिरे मोई स्कूल de cha school gi pu da ya da bani na ko school gi pu ba se moi gi haira je ga hapak ta ba ya de ba ko na haira ji ju moi de hapo hai bani sa wa thabim lo re sida kinu oina pizza ge na kinu oina lebire ani di grape
lafoi ꯁꯤꯅ ꯑꯩꯈꯣꯏꯒꯤ plain sauce ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯗꯥꯏꯖꯦꯁ ꯑꯣꯏꯍꯟꯕ ꯕꯇꯔ ꯃꯤꯜꯛꯁꯦ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯁꯤꯁꯤꯃ ꯂꯧꯔꯦ ꯁꯪꯒꯣꯝ ꯑꯃꯒ ꯀꯥꯎ ꯃꯤꯜꯛꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯁꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯖꯔꯛꯄꯅꯦ ꯏꯆꯥꯒꯤ ꯍꯥꯏꯗꯤ ꯍꯩ ꯔꯥ ꯋꯥꯠꯄ ꯌꯥꯗꯦ ꯃꯣꯏ ꯁ꯭ꯀꯨꯜꯁꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯀꯤꯅꯨ ꯀꯣꯝꯂꯥ ꯃꯥꯟꯕꯤꯗꯣ ꯀꯤꯅꯨꯗꯨꯅꯦ ꯒ꯭ꯔꯦꯞꯁ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯁꯥꯡꯇ꯭ꯔꯨꯡ ꯁꯥꯡꯉꯒ ꯌꯥꯝ ꯊꯨꯝꯃꯦ ꯑꯗꯨꯒ ꯁꯤꯁꯤꯃꯒ ꯑꯗꯨꯒ ꯄꯄꯤꯇꯥ ꯑꯋꯥꯊꯕꯤ ꯂꯐꯣꯏ ꯁꯤꯡꯈꯩꯁꯦ ꯂꯩꯔꯛꯑꯦ ꯐꯖꯩꯀꯣ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯑꯩꯒꯤ ꯁꯦꯝꯃꯤ ꯃꯑꯣꯡꯁꯦ ꯍꯩꯖ ꯁꯤꯡꯖꯕ ꯒꯥꯏꯁꯤ ꯌꯥꯄꯣꯟꯇꯦꯀꯣ ꯁꯦ ꯌꯣꯡꯈꯣꯠꯁꯦ ꯑꯅꯧꯕꯅꯤ ꯁꯦꯝꯖꯩꯁꯦ ꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯦ ꯑꯁꯣꯝꯁꯦ ꯍꯥꯟꯅꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯛꯇꯕꯗꯒꯤ ꯑꯅꯧꯕ ꯁꯦꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅ꯭ꯌꯨ ꯌꯣꯡꯈꯣꯠ ꯆꯁ ꯗꯤꯖꯥꯏꯟ ꯑꯃꯅꯤꯀꯣ ꯁꯦ ꯑꯍꯥꯟꯕꯅꯤ ꯆꯁ ꯑꯍꯥꯟꯕ ꯗꯤꯖꯥꯏꯟꯅꯤ ꯁꯣꯝꯗ ꯑꯃꯁꯨ ꯄꯥꯜꯂꯦ ꯁꯣꯝꯗ ꯑꯃꯁꯨ ꯄꯥꯜꯂꯦ ꯑꯅꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝ ꯍꯩꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯥꯁ ꯅꯥꯟꯊꯣꯛꯑꯔꯣꯏꯀꯣ ꯑꯁ ꯅꯩꯔꯦꯍꯦ ꯑꯁ ꯌꯣꯡꯆꯥꯛ ꯑꯅꯧꯕ ꯑꯝꯇꯪ ꯈꯦꯠꯂ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯋꯥꯎ ꯑꯁ ꯑꯅꯧꯕꯅꯤꯍꯦ ꯁꯤꯅ ꯍꯥꯟꯅꯒꯤ ꯌꯥꯗꯗꯅ ꯂꯩꯕꯅꯦꯕꯀꯣ ꯂꯤꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗ ꯁꯤ ꯑꯅꯧꯕꯁꯦ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯂꯪꯊꯣꯛꯅꯤꯡꯗꯕ ꯑꯗ ꯁꯤꯗ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯑꯒ ꯇꯧꯔꯒ ꯌꯨꯝꯗꯩ ꯄꯨꯁꯜꯂꯛꯈꯤꯕꯅꯦꯕꯀꯣ ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯃꯤ ꯆꯪꯉꯛꯄꯗ ꯑꯗꯣ ꯁꯨꯝ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯊꯧꯁꯦ ꯍꯜꯂꯛꯑꯦ ꯑꯗ ꯑꯅꯧꯕ ꯁꯤ ꯂꯩꯔꯒ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯅꯕ ꯁꯤꯅꯤ ꯅ꯭ꯌꯨ ꯗꯤꯖꯥꯏꯟ ꯌꯣꯡꯈꯣꯠ ꯑꯅꯧꯕ ꯑꯗꯨꯁꯨ ꯁꯤꯅ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯒ ꯂꯥꯏꯔꯤꯛ ꯇꯧꯖꯦꯅ ꯍꯥꯏꯔꯒ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣই ꯏꯆꯥꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯄ꯭ꯔꯤꯟꯁꯦꯁ my princess what she is doing see look at her see ꯑꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯊꯣꯏꯗꯤꯡ ꯁꯨꯕ ꯑꯩ ꯁꯤ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯈꯤꯕꯗ ꯌꯥꯝ ꯍꯥꯎꯈꯤꯕꯗꯒꯤ ꯃꯇꯝ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯔꯁꯦꯅ ꯃꯥ ꯑꯩꯒ ꯌꯥꯎꯗꯕꯤꯗ ꯉꯁꯤꯗꯤ ꯃꯊꯟꯇ ꯁꯨ ꯂꯩꯔꯝꯃꯦꯍꯦ ꯍꯩꯔꯝꯃꯤꯅ ꯃꯥꯅꯦ ꯅꯍꯥꯟꯁꯨ ꯍꯥꯎꯋꯦꯕ ꯑꯗ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯩꯔꯦꯕ ꯌꯥꯝꯅ ꯑꯩꯁꯨ ꯆꯥꯡꯗꯣ ꯐꯖꯅ ꯃꯃꯥꯡꯒꯤꯗꯁꯨ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯝ ꯍꯩꯔꯛꯑꯕꯅꯤꯅ ꯂꯥꯏꯔꯛꯄꯗꯣ ꯐꯠ 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 ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯠ ꯂꯣꯏꯔꯛꯄꯗꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯐꯖꯅ ꯃꯅꯝꯁꯨ ꯅꯝꯅ ꯇꯣꯠꯂꯕꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯑꯗ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯁꯤꯡ ꯃꯅꯝꯗꯨꯒ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯁꯤ ꯌꯥꯝꯅ ꯂꯣꯖꯤꯛ ꯑꯃ ꯐꯖꯅ ꯌꯥꯎꯕꯖꯥꯠꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒ ꯊꯣꯏꯗꯤꯡꯒ ꯍꯥꯏꯁꯦ ꯄꯥꯁꯤꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯃꯅꯝ ꯑꯃ ꯊꯣꯛꯂꯀꯥꯟꯗ ꯃꯥꯅꯦ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯃꯅꯝ ꯃꯥꯏ ꯀꯩꯅꯣꯝ ꯌꯥꯛꯇ꯭ꯔꯣ ꯆꯥꯕ ꯉꯝꯗꯦ ꯁꯤꯡ ꯉꯥꯛꯇ ꯀꯥꯔꯗꯤ ꯉꯝꯗꯦꯗꯅ ꯑꯗꯩ ꯊꯣꯏꯗꯤꯡꯁꯤꯒ ꯍꯥꯞꯄ ꯀꯥꯟꯗꯗꯤ ꯃꯥꯏ ꯃꯅꯝ ꯍꯥꯎꯕ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯃꯍꯥꯎꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯨꯅꯦ ꯑꯗꯨꯝ ꯑꯩꯁꯦ ꯑꯁ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪꯗ ꯂꯣꯏ ꯆꯥꯗ꯭ꯔꯁꯨꯀꯣ ꯑꯃꯃꯝ ꯅꯣꯡꯃꯒꯤ ꯉꯥꯔꯧ ꯑꯣꯏꯅ ꯁꯨꯝ ꯆꯥꯕꯁꯨ ꯍꯥꯎ ꯂꯩꯔꯝꯃꯦꯕꯀꯣ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯌꯥꯝꯃꯤꯅ ꯊꯣꯏꯗꯤꯡꯗꯣ ꯑꯩꯅ ꯈꯔ ꯍꯥꯏꯗꯤ ꯁꯪꯉꯤꯉꯩꯁꯦ ꯈꯔ ꯁꯦꯝꯗꯣꯛꯑꯒꯦ ꯃꯇꯝꯁꯨ ꯑꯣꯏꯔꯤꯉꯩꯁꯤꯗꯅ ꯁꯦꯝꯕꯅꯤꯗ ꯍꯥꯏꯗꯤ ꯃꯃꯥꯡꯗꯗꯤ ꯇꯥꯃꯣꯆꯥꯁꯨ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯤꯃꯤꯅ ꯄꯨꯟꯅ ꯇꯥꯃꯣꯆꯥꯁꯨ ꯁꯦꯝꯅꯤꯡꯉꯤꯗꯅꯀꯣ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯉꯃꯤꯅ ꯑꯗꯨꯝ ꯏꯊꯟꯗ ꯐꯠ ꯁꯦꯝꯕꯗ ꯂꯥꯏꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯑꯃ ꯍꯥꯏꯅꯔꯤꯅꯦꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯀꯥꯏꯅ ꯏꯃꯥ ꯍꯣꯏꯅꯒ ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯃꯤꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕ ꯈꯨꯗꯤꯡꯃꯛꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇ ꯁꯨꯝ ꯄꯣꯠꯁꯦ ꯌꯥꯝꯅ ꯀꯝꯕꯥꯏꯅꯦꯁꯟꯁꯦ ꯑꯩ ꯊꯣꯏꯗꯤꯡꯁꯤ ꯅꯋꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯩꯅꯣ ꯁꯨꯅꯤ ꯀꯨꯏꯅ ꯊꯝꯃꯛꯄꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯕꯤꯈꯤꯗꯕꯗꯒꯤ ꯃꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯌꯥꯎꯈꯤꯗ ꯅꯍꯥꯟꯋꯥꯏ
ꯑꯩꯅ ꯆꯥꯕ ꯌꯥꯗ꯭ꯔꯤꯉꯩꯒꯤ ꯑꯩꯅ ꯅꯥꯔꯒꯅꯦ ꯑꯩꯁꯦ ꯃꯔꯥꯝ ꯌꯥꯝ ꯊꯤꯅ ꯅꯥꯔꯝꯃꯤꯗꯅ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯏꯗꯤꯡ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯤꯅ ꯆꯥꯕꯒ ꯊꯣꯏꯗꯤꯡ ꯆꯦꯛ ꯆꯥꯕꯒ ꯑꯩ ꯑꯗꯨꯝ ꯂꯦꯇ꯭ꯔꯤꯟ ꯆꯦꯜꯂꯦꯕ ꯃꯥꯒꯤ ꯊꯥꯎꯁꯤꯅ ꯃꯔꯛ ꯑꯃ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯥꯔꯤꯁꯦ 2021 22 ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯇꯧꯋꯤꯗꯅ ꯆꯥꯕ ꯌꯥꯗꯕ ꯆꯈꯥꯎꯒꯤ ꯒ꯭ꯌꯥꯁꯇ꯭रिꯛꯅꯤ ꯀꯩꯅꯤ ꯄꯟ ꯇꯧꯔꯒ ꯅꯥꯈꯤꯕ ꯃꯌꯥꯝꯗ ꯑꯩ ꯑꯝꯇ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯁ ꯂꯣꯏꯅ ꯌꯨꯝ ꯊꯣꯛꯑꯒ 2021ꯗ ꯀꯣꯚꯤꯗ ꯃꯅꯨꯡꯗꯣ ꯌꯨꯝꯗ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁꯨꯝ ꯗꯣꯛꯇꯔꯒꯤ ꯍꯣꯃꯤꯑꯣꯄꯦꯊꯤꯛ ꯑꯥꯌꯨꯔꯚꯦꯗꯤꯛ ꯑꯗꯒꯤ ꯀꯣꯊꯤꯒ ꯌꯦꯡꯊꯣꯛꯑꯒ ꯂꯥꯏꯇꯤꯡꯒ ꯂꯣꯏ ꯈꯣꯏꯔꯝꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯗꯒꯤꯅꯦꯕ ꯃꯊꯪ ꯆꯥꯕ ꯌꯥꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯄꯗꯒꯤꯅꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯖꯕꯗꯣ ꯍꯔꯥꯎꯖꯕꯗꯣ ꯍꯥꯏꯗꯤ ꯆꯥꯕꯗꯣ ꯆꯍꯤ 2-3ꯒꯤ ꯆꯥꯡꯁꯦ ꯆꯥ ꯌꯥꯗꯗꯅꯤꯅ ꯑꯩ ꯂꯩꯔꯤꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯆꯥꯔꯒ ꯑꯗꯩ ꯃꯤꯅꯁꯨ ꯊꯥꯖꯕꯤꯕ ꯅꯠꯇꯕ ꯑꯩꯅ ꯅꯥꯔꯤꯗꯣ ꯇꯧꯁꯤꯟꯅꯩꯅꯤ ꯈꯔ ꯍꯥꯏ ꯑꯗꯒꯤ ꯇꯥꯠꯅꯤ ꯈꯔ ꯍꯥꯏ ꯁꯨꯝ ꯍꯥꯏꯗꯤ ꯃꯤꯅ ꯊꯥꯖꯗꯕ ꯍꯥꯏꯁꯤꯗꯤ ꯊꯥꯖꯗꯕꯅꯤꯗꯅ ꯑꯗꯒꯤ ꯈꯤꯇꯪ ꯆꯥꯔꯨꯕꯗ ꯆꯥꯔꯨꯀꯥꯟꯗ ꯍꯦꯛꯇ ꯈꯣꯡ ꯍꯥꯝꯕꯤ ꯂꯦꯇ꯭ꯔꯤꯟ ꯆꯠꯄꯤ ꯇꯧꯗ꯭ꯔꯅꯦ ꯑꯗ ꯊꯤꯕꯣꯡ ꯂꯥꯎꯕꯁꯨ ꯑꯗꯨꯝ ꯇꯥꯕꯗꯣ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯆꯥꯔꯨꯕꯗ ꯄꯥꯜꯂꯕꯅꯤꯅ ꯃꯊꯤꯕꯣꯡꯁꯦ ꯌꯥꯝ ꯆꯥꯁꯟꯕꯗꯒꯤ ꯐꯥꯏꯔꯤꯅꯤ ꯀꯥꯏꯅ ꯉꯥꯡꯅꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯈ꯭ꯔꯤꯗो ꯁꯣꯝꯗꯗꯤ ꯑꯩꯅ ꯆꯥꯕ ꯌꯥꯖꯗꯕꯒꯤ ꯆꯈꯥꯎꯒꯤ ꯒ꯭ꯌꯥꯁꯇ꯭रिꯛꯀꯤ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯌꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯅꯦ ꯃꯤꯑꯣꯏꯕꯁꯦ ꯃꯁꯥꯗ ꯄꯥꯜꯂꯀꯥꯟꯗꯗꯤ ꯄꯥꯟꯗ꯭ꯔꯗꯤ ꯃꯤꯅ ꯇꯧꯕꯁꯦ ꯊꯥꯖꯕꯤꯗꯕ ꯑꯗꯨꯅ ꯑꯩꯅ ꯅꯥꯔꯒ ꯆꯥꯕ ꯌꯥꯈꯤꯗꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯆꯥꯔꯨꯕꯗ ꯈꯤꯇꯪ ꯇꯪꯉꯨꯕꯗꯀꯣ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯆꯨꯝ ꯃꯆꯥꯃꯨꯛ ꯇꯪꯕꯗ ꯑꯩꯅ ꯍꯥꯟꯈꯤꯕ ꯈꯣꯡꯈ꯭ꯋꯥꯝꯗꯨ ꯇꯧꯖꯥ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯍꯥꯏꯗꯤ ꯍꯩꯅꯧ ꯃꯇꯝꯒꯤ ꯍꯩꯅꯧꯅꯤ ꯀꯥꯏꯅꯒ ꯑꯃꯨꯟꯕꯅꯤ ꯀꯥꯏꯅ ꯆꯥꯅꯤꯡꯗꯅꯒ ꯍꯦꯛꯎꯔꯒ ꯃꯌꯥꯝꯅ ꯆꯥꯅꯕꯗ ꯃꯁꯨꯡ ꯑꯃꯈꯛꯒ ꯆꯥꯔꯨꯕꯗ ꯈꯣꯡ ꯍꯥꯝꯕꯗ ꯑꯩꯅ ꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯅꯥꯕꯁꯤ ꯌꯥꯔꯤꯈꯩ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯥꯔꯤꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯆꯈꯥꯎꯗꯁꯨ ꯄꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤꯅ ꯂꯣꯏꯅꯃꯛ ꯎꯕ ꯈꯨꯗꯤꯡꯒꯤꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏ ꯆꯥꯔꯛꯄꯅꯤꯅ ꯏꯃꯥ ꯏꯄꯥꯅ ꯂꯣꯏ ꯇꯝꯕꯤꯔꯛꯈꯤꯕꯅꯤꯅ ꯃꯍꯥꯎ ꯃꯅꯝꯗꯤ ꯂꯣꯏ ꯈꯪꯕ ꯑꯗꯩ ꯃꯔꯛꯇ ꯈꯃꯨꯛꯊꯛꯇ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯏꯆꯥ ꯌꯥꯎꯔ ꯃꯇꯨꯡ ꯁꯤꯗꯒꯤ ꯈꯃꯨꯛꯊꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯦ ꯀꯣꯚꯤꯗ ꯂꯩꯔꯨꯕꯗꯒꯤ ꯀꯣꯚꯤꯗꯀꯤ ꯆꯍꯤ ꯑꯃ ꯌꯨꯝꯗ ꯂꯩꯔꯨꯕꯗꯒꯤ ꯗꯣꯛꯇꯔ ꯃꯊꯪ ꯍꯣꯃꯤꯑꯣꯄꯦꯊꯤꯛ ꯑꯥꯌꯨꯔꯚꯦꯗꯤꯛꯀ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯂꯥꯏꯇꯤꯟꯒ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯑ ꯃꯇꯨꯡꯗ ꯁꯤꯗ ꯂꯥꯛꯄꯗꯩꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯇꯨꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯟꯅꯕꯒ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯍꯣꯏꯅꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯀ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯂꯤꯛꯂꯥꯏ ꯍꯣꯏꯅꯒ ꯎꯀꯥꯟꯗꯀꯣ ꯅꯪ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯐꯔꯕ ꯑꯗꯒꯤ ꯏꯅꯦꯁꯤꯡꯅꯒ ꯅꯪ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯐꯔꯕ ꯆꯥꯕ ꯌꯥꯔꯕꯒ ꯍꯥꯏꯕꯁꯦ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯁ ꯐꯔꯕꯅꯤ ꯍꯥꯏꯗꯤ ꯅꯍꯥ ꯌꯨ ꯑꯣꯏꯅ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯊꯥꯖꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯗꯣ ꯇꯧꯈ꯭ꯔꯤꯁꯦ ꯑꯗ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯅ ꯌꯥꯔꯕꯅꯤꯅ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯅꯥꯍꯟꯕꯤꯒꯅꯨ ꯅꯥꯕꯨ ꯅꯥꯔꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯑꯃꯁꯨ ꯑꯣꯏꯗꯦ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ ꯏꯊꯟꯇ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ